member ni haibagi maralda fakiba JC ILPS ki hanagi convener Khomdram Ratan ngasi court na bail pikre. Mahairoi Tongbram Suresh ki aroiba matau mangam hayeng pangthok lagani maral leiba mibu matik chaba chairak pigani haina deputy chief minister khangam thajaba pirakre. Nafsagi makhada charak chahinaba kaya thokibasigi matangda hojiksu miyamna lepa leidana wakatnarakli. Amasung Congress Party ki oina ngasi ihan hana Social Welfare Minister AK Mirabai ki Paksoi Assembly Constituency da Assembly mikhal kidamak campaign hodokre. Mayam bakhurum jari adom ne engbiri bas Impact News ni ai pinki okram na hojik pungja sifau bagi maroiba pauseng miyam de bijari. JC ILPS ki hanagi convener Khomdram Ratan ngasi Imphal West ki Session Judge Maibam Manoj Kumar na bail pikre. Khomdram Ratan gi Council Senior Advocate Khaide Manina Paumi Singh da Fongdo Kibada Khomdram Ratan gi ngasi fauba chatharakli ba case asida mahakna irang sagat pa amadi irang thokan khibaki machak amata fangba ngamdri aina thingkraba lalahulup UNLF ki member amani haina khallaba faubada mahakna ngasi fauba miyam amadi khunaida irang thokhanaba amadi irang sagatnaba thabak thoram amata Laikhidaba Supreme Court ki order amagi matung inna mioi amana crime tawdri fauba aina thingkraba loop amagi member oibeda maralai haina loba yadaba amasung mahak hauzik hospitalized tawri haibagi court na khangbiduna lupa lakh amagi surety bonda bail pi khibani haina fongdoki ngasi court na takiba order amagi matung inna Khomdram Ratan court ki ayaba yaudana Manipur state amadi India gi wangbada chatpa yadabagi order su thokibani hairi jail degi tharakpa medical report ama court sidana submit tawi aduda utpegi matung inna accused now seriously ill aduga masi hospitalized story Janims ta hojujima Janims ki security wata lady haibasi court na khangmaga loinana seriously sunabana maramama oiraga aduga mangonda siriba malal singche hojik phaugi damangta di material singche leitabana Session Judge Manipur West Sri Maibam Manoj Kumar na bail pire Khomdram Ratan bu bail pikraba matung Janims ta leiba security ward tagi thadokre numidang wairam pung 3 makhai tarakpa matamda Ratan Janims ki security ward tagi thoglaki mafam aduda hanadagi ngaiduna laikiba miyam ga loinana porompat ta leiba Imphal East ki SP office tamna gari de chatki SP ki office yoroba matung mahaki bail da thadorakpagi che chang singsoi tawraba matung mafam adudagi thoglaki SP office tagi tholakpada gate tangaiduna leiramba ima ibel singna Ratan bu lei pareng huktuna taramna okhi ningsing bayabadi Ratan asi Janims ki security ward ta mahaki hakchang gi fibam sokchil lakpana maram oiraga chayol amagi mamangdagi layengduna lakhibani Tungda Ratan na SP office tagi thoglakpada JC ILPS ke member singna mahakpu lei pareng sing huktuna okhibaga loinana Segarwarta leiba JC ILPS ki office ta Ratan bu puraktuna taramna okhi JC ILPS ki office ta ju student wing amadi women wing gi thomi singna Ratan bu lei pareng huktuna okpaga loinana JC ILPS ki convener VK Moirang Chana Ratan bu thadorokpada harau tayamba fongdoki amasung makhata na changsingadaba sing gi matang dasu Ratan ga Thokta sin tawragani haiki Khomdram Ratan na haikibada mahakpu wanted lauthokiba matam amadi jail da leikiba sing aduda wana khangkiba sing adu leibak miyam gini khallaga chauthok jaba poi haiki loinana leibak ki oiba issue singda makhata na miyam ga khongjang kaya changsin ba fanglagani khanbada nungaiba fawi haiki ekoi man smaina thore bese koi JCL page ki market ge ekoi na taramna oi taramna opuga loinana ekoi na ngasi Tangal liba sigumba yogi amadi khongjang makha tarpa kaya singdasu ekoi kunna tatok tasin tomna kandada ekoi changgen bayaba tobayaba thabak kaya ma changgen bayaba gi adugumba tanjam da yenguna ekoi kaya ma changgen minagani miyam agi lamta support obiu ausu miyam agi support obidi ai miyam ta thorkini aduga miyam ta thorkini economic kan agi thorka yaw jina bagi ko sei haje gemi ngasi di padi na
नुआइबदी आई थोला कांदा आई मियाम को तिनबा की तजामा फंगबा अमदी मियाम की मखादाना इलोमी की कंबी खुंजम बुरो नत्र तो तो मले बाकी इशू क्या था आई सो याबा फंगने भी तुम तजादुमा फंगमुजी याम नुआइ जे सक्ताक्चे याउदना चंगलकपा नॉन लोकल कुंथ्रा मंगा JCILPS वुमेन विंग ना फागतख्रबा नॉन लोकल सिंह अदु JCILPS वुमेन विंग ना सेकमाई पुलिस ता सिनख्रे नॉन लोकल सिंह अदु सेकमाई पुलिस स्टेशन की मनुंग चनबा फैदिंगादा आसाम लोमदगी चंगलकपा बस NL020595 तकी पुला फागत की बनी अतोपा नॉन लोकल ngakta तोंगलकपा बस अमदी मफम अदु तकी नानथोक्तुना थोखिबदगी फाबा नंगहौद्रे हाइरे फागतखिबा नन लोकल कुंथ्रा मंगामक झारखंडगी ngakतनी मखोइसिंग अदु लई मखोंगदा लैबा हरियम कंपनी दा सिनमी ओइना थबक तौननबा चंगलकपनी सुमाइना चरांग रिंगै मरक सिदैदा कनो कंपनी गिनी अदुगिनी ममिंग माथा लौरगा लैमखोंगदा अदुकी मति होंजलागा लैमखोंगदगी अमुक अतोपदा होंतोगा संतोकपसे अखोय तौबिगनु पामजदे हाइदना हाइजनिंगी अखोगी मोता सुमाइ थमनिंगी अदुगा बसगी ओनासन मयाम दाइबना मयाम सिदैदासु अखोय मखा तानासु हाइरखिनी अदुगा अमुकसु लैबिरि बैचिलिनाउ सिंजिना बस की दाइबर सिंजिना भाब ताबिरगा असुगुमबजे अमुक खुछनबिरक्तना बाइना पिन तौजरी JAC का असीब हकचांग लौबदा यानब पुरकपदगी टोंग्रम सुरेश की अरोइबा मथौ मंगम हयेंग तौपोकपीदा पांगथोकलगनी अदुमकपु मरी लेनब अथॉरिटी ना सेप्टेम्बर 13 फाउबगी मनुंगदा ऑटोप्सी रिपोर्ट खंगनगदबनी हाइना JAC ना डिमांड तौरी मिसी असिगी मतांगदा JAC की मिहुत सिंह इमालुप सिंह अमदी महैरोइलुप सिंह KSA MSU MSF SUK Desam Social Students Union of Manipur Amadi Ansam yauna ngasi Manipur Press Club ta mifam ama pangthoki mifam asida JAC ki mihut singna phongdoki bada September 3 ta Deputy Chief Minister Kai Khangam MLA Govindas amadi JAC ki mihut singa mifam pangthoki mifam asida Deputy Chief Minister Kai Khangam na mara laiba sing matik chaba chairak pi gani haina thajaba pirakhi hairi Residential Kids ke school da tamliba mahairoi singi career की दमक खल्लगा असीब हकचांग लौबदा JAC ने याखिबनी हाइना पाउमी सिंह फोंदोखी हयेंगदगी हौना स्कूल असिगी नॉर्मल क्लास हौरगनी करीगुंबा सेप्टेम्बर 13 फाउबगी मनुंगदा ऑटोप्सी रिपोर्ट खंगहंदबा तारबदी अकनब खोंजंग चंगसिनगनी हाइना ngasiगी मिफम अदुना वारेप लौखी लोइनना मिसी असिदा चेन्नई हाइरिबा मियोय अहुम हाइबदी स्कूल असिगी प्रिंसिपल वार्डन अमदी फाउंडर बु स्टेट असिगी अतोप स्कूल अमतदा थबक तौबा याहंदबा हाइनसु वारेप लौखी पनबयाई रेसिडेंशियल किड्स के स्कूल दा क्लास 6 तंबा तोंगब्रम सुरेश हौकिबा अगस्त की तांग 13 चिंगनेनिंगाई ओइबा मोंगदा लैखिदबनी लोइनना सुरेश की इमुंग मनुंगना स्कूल की फीस पीदबदगी सुरेश पु फुबा चैबा तौबदगी लैखिदबनी हाइना मराल सिरिबनी खुराई असेंबली कॉन्स्टिट्यूएंसी की मनुंग चन्ना कायरंग खोमिदो ग्राम पंचायत की वार्ड नंबर 3/5 अमदी 3/6 की मियामदा नबसागी मखादा फंगफम थोंगपा हकसिक अथुबा मतमदा फंगहंद्रबदी खुराई असेंबली कॉन्स्टिट्यूएंसी की MLA बु वार्ड अनि असि की मियामना बॉयकॉट तौरगनी हाइना चेक्सिनवा थमख्रे ngasi kairang khomido gram panchayat ki ward number 3/5 amadi 3/6 ki miyamna khurai 3 sit road ta leiba khurai assembly constituency ki MLA Dr NG Bijoy gi yumda thomjin ki loinana MLA masa yumda leiram khidabade ki miyamna penda phongdok naduna लाइरबगी हकमत पयारो हाइनो खोलाउ सिंह लाउखी मियाम की खोंजंग अदुदा सरुक याखिबी कायरंग खोमिदो ग्राम पंचायत की वार्ड नंबर 3/6 की नापसा कार्ड होल्डर अमीरुन्ना इंपैक्ट न्यूज दा हाई अप्रैल थादगी चटनबा हौरबा नपसागी मखादा नियम की मतुंग इन्ना हाउस होल्ड प्रायोरिटी ओइना मियोय अमममदा चेंग केजी मंगा फंगनगदबदु एजेंसिंग न केजी सुना पीदबगी मायोक्ता अप्रैल थादगी चेंग लौदना लाखी लोइना मियाम न करिगिदमक चेंग सुना पीद्रिबदु हाइना एजेंसिंग दा हंगबदा MLA अमदी नोमिनी ना कखौबनी चेंग सुना फंगनिंगलबदी MLA की मनाक्ता चलु हाइबा वाफम कया थमलकपदगी MLA की युमदा लाकपनी हाइखी करिगुंबा खुराई की MLA ना थुबा मतमदा हिरमसिगी मतांगदा यंगसिनबिदुना मियामगी हक फंगहंद्रबदी आइन की ओइबा थबक लौखतुना केस तौबता नतना MLA सिबु बॉयकॉट तौगनी हाइखी
Bukanana kak hobono in hangluba matamda nomini amadi MLA na kak hoboni makhoida sunaba phangnaba na khoi chatlo haidana ekhoi lakjabani mamangda ekhoi rele kaya sat khare memorandum kaya si minister pi khare praja lai bai khoi gi waka si makhoina tabi de ekhoi gi laibak thibani khoi aroi boina MLA da wakal asi thamjage na lakpani hayang phogi manungda aseng wafam asi thamdraga di ain gi thongda lepaga kes tawran haidibo potsida MLA na ekhoi gi pijara sumba tawbirak tab targa di haidibo 3/5 amadi 3/6 ki manungda ai gi prajani aibu nungsibena matam da magi kholau laura changak patarga any lai be organization puna mangna nupi kanglum na mahakpu boycott to gone praja ikhoi mem na punba kholau go loina ngasi lauri lai rabagi ha Kairao Assembly Constituency ki MLA Karam Thamarjit na cheng yen bagi agent lokthoknaba hotnai haibagi wahauda ngasi Imphal East ki Deputy Commissioner ki complex da irang thokre adubu Police na matam chana irang laksin bedagi pamdaba thodok makti thokhidre wathok asigi matangda Kairao Gram Panchayat ki member Ningthaujam Latana haikibada Panchayat asigi manung chenba ward number 1 2 amadi 5 ki cheng ki agent bu maram pidana sintoknaba MLA Thamarjit na Imphal East ki Deputy Commissioner da aiba cherol ama tharamki agent sinbagi maram hangbadasu khanghandre miyam gi luchingba oiriba MLA na tawningbata tawba yaningde ward ohum asigi agent singna National Food Security Act ki makhada pirakpa cheng matam chana miyam da fangalibani maram aduna agent sing sindokpa yaroi karigumba sindoklabadi MLA Thamarjit matam kaktana boycott tawgani haiki Kasu uthokna wana imarakida siengsi longda honarakpada siengsi akhoi agency dokani na akhoi highway su kari marangi no adu praja sina akhoi maira pai club na di akhoi sida thingba leite aduna akhoi agency bi ganu akhoi di dum sakthung se phamon thong ba akhoi right ta phanga akhoi pijari magi mara lerga singi ba soiba ngam lerga singi badi yai aduga ma khoji makki di soiba leitana kamain ma agency doino sinda akhoi haijening ba wafamsi English singani ga supna tara tare tapang thok dauriba tarama toisuba Manipuri Assembly Mikhal gidamak major political party singi mirep oigani haina chongthorakliba masak naiba politician singna Mikhal gi campaign hauna baga loinana amana ama hunduna ngangna ba haunarakli Congress party ki oina ngasi ihan hana Social Welfare Minister AK Mirabai gi Patsoi Assembly constituency da Assembly Mikhal gidamak campaign haudokre campaign aduda Minister Mirabai na BJP na Congress party pe hunduna pangang dangang libasi maram chade haina fongdokre hunduna pangang bagi mahutta BJP na luching liba central government ka tanaduna lamdam asi chakwat hannaba mateng pangsin ba yai haiki Congress party manungda amaga mot manadaba matalaite ngasi BJP Manipur na mahak amadi Congress party da siriba maral sing asigi lakadoriba Mikhal asida miyam ga loinana chapchaba paukhum ama soidana pigani minister oidrabasu Patsoi Assembly constituency gi miyam gi yai fanabagi damak tungdasu makhatana miyam gi thabak tawkhigani haina minister Mirabai na fongdokhi Opposition की पार्ट लौरीबा थंबान की कांगूना कांग्रेस पुचई बसिदी मकोई यामना हेमली हाय बसिदी आई तसेंगना मतांग असिदा हाइजनिंगी करिगुंबा सरकार असिना होनरिबा मयाम सिंगसे प्रजाबु नुंगसीबा प्रजाबु लैरिबा सपोर्ट तौनिंगबा प्रजागी स्वार्थदा थबक तौनिंगबा ओइरगदी लाउबीबगी महुत्ता मकोइना पालिबा सरकार दिल्लीदा पालिबा सरकार से मकोइगी सरकारनिना करिगिदमक्ता अखोइदा ओनजलगा चैबगी महुत्ता मकोइगी अछोइबा मयामसिंग अदो मकोइ चलगा करिगी चुमथोहनदबगे हाइबसे अखोइ हंगनिंगाय ओइबा वाफम कया अमनेबा Taruk Suba Chingtam Traditional Cultural Festival English Singing Supna Tara Taruk All Manipur Huye Lalong Amasung Traditional Cultural Preservation Committee Manipur Anina Sinduna ngasi Imphal ki Rup Mahal Theatre da pangthokre ngasi gi thauramadu da saruk yakiba Manipur gi hanagi Minister Dr. M Narana Culture haibasi khunai amada ingtapa amasung chawkhat thaurangda khumang chawsinanabani Culture na lamdam amagi furup sing punsinba ngami haina fongdoki Mahakna matam amada Minister oiringai matamda Manipur gi culture gi framework ama semlamba adu ngasi fauba miyamda lauthoktriba si government na thubada lauthokpinaba appeal tawki Chahi gi oiba cultural festival asi Manipur gi chingi mafam kayada su pangthoklabadi hena afaba oigani haina fongdoki ngasi gi thauramadu mari lainana mioi tareta culture ga mari lainana manamatun piduna ikai khumnaba utki Yankhairak Suba International Literacy Day gi palan thauram ngasi malem sin bathungna pangthokna bagum Manipur da su pangthokli
Department of Adult Education amadi State Literacy Mission Authority Manipur puna sinduna thauram asi Gandhi Memorial Hall da pangthoki. Thauram asina miyoibana mahi masingda ahenba mityeng thamba amadi miyoibagi hak amadi chaukhatpada pandam thamli. Lairik laishu haibana lairabagi masing hantahanba, pokpada ngairiba angang sibagi chang hantahanba amadi nupa nupi thong mananaba hotnabana chingbadasu achouba mateng oiri. Literacy Day gi thauram asi maru oina makhata na mahi masing tamthariba imung leibak amadi society amada achouba thodang lauriba miyoi singda thauna habli. Ngasi gi thauram aduda mahairoi sing oja sing amadi Adult Education and State Literacy Mission Authority gi official singsu saru yaki. Thauram asida saru yaraduna Social Welfare Minister AK Mirabai na hai imung amadi society da mama oibi singi thodang yamna chawba maramna mama oibi singbu lairik haihanba tangai fade khungangi lamda leiba lairik mayek chattaba ahal singbu lairik haihanba mathau tai haiki. Mapa oibadagi mama oibigi part asina afaba kunai amagi afaba macha machu putoke haiba taragadi mama oibigi role ase asuki matik chaw makoina lairik mayek chattaba taragadi makoina poiba macha sing ado matau kramaina semgadage maru oiba part lauriba mama oibi sing ase tangai padana aikoi iba paba amadi makoina pokchariba macha sing ado maduda makoigi lairiba khangiba knowledge sing ado thamba takpibagi tangai padaba kaya ama leiba takpa matamda aikoina mayek chattaba tar lairik haitaba taragadi matau karamaina isaru matik chaba macha mu ohenba gamgadoriba noba. Manufacture matam sendok tuna yolamba soft drink singarang emsu amadi neso gi thomi singna emsu gi mayai loi singda mai thaduna mangan kre. Manufacture matam helaba Coca-Cola amadi Sprite bottle sing adu emsu gi thomi singna MG Avenue da leiba BSR Enterprises ki dukan amadi Mantripukhi da leiba godown amadi gi phagalakibani. emsu ki Secretary General Manjit Sarang themna haikibada matam helaba pot kaya Manipur gi miyam da namthak tawduna yonsinba si laibak thibani loinana masida mari leinaba singna maral leiba sing phagataba asi yaning de haiki. Mahakna makha taraduna Manipur gi Coca-Cola amadi Sprite ki dealer oiriba SK Enterprises, Sunil Enterprises amadi BSR Enterprises hariba dealer singasina manufacture matam semdoktuna miyamda Coca-Cola amadi Sprite bottle sing yolambani. Loinana hariba enterprises ahum asigi thabak thauram amadi manufacture matam semduk senjin tawbada Bikram Kauba Kasarda gi miyoi amasu achouba thodang lauram ki haiki. Lakliba September tara manga faubada Bikram yauna hairiba enterprises ahumadu emsuda changjarak-tuna miyamda sengdoknanaba khanghankrabasu BSR Enterprises natana atopa chenariba singdi emsuda laktuna wari sakhiba leiti haiki. Makhata na changjaraktrabadi makhata ba lokhatpa yabe action lokhatkani haiki. Asugumba huran poyan tauba miyoi singasi tasena ngasi lengak maroina legal meteorology department maroina wet subra sudabra aduga pot temper tawbra tawdabra khangdok na leiriba sugba department asina ngasi fawda emsuna tang kuma panda huran puran tawba poaching far kanda press media gi thongda khangin khrabasu hairiba department asina kariguma makalamatagi warol amakak miyam da phongdok taba asina taklibadi karwara singa nungda koi aronba agenda amakak chatharakanda phongna karwar gi posaga amakak chathamina bra habasi emsugi makedi gi thamjaningi huran puran tawba miyoi sing asi ain gi chap chaba action lokot piu government asu government ama lei haibagi department ama lei haibagi thabak miyam gi interest thabak tobi haba pham sui site gi thamjare. Indian Association of Physiotherapy IAP Manipur branch na sinduna ngasi World Physiotherapy Day RIMS ki Department of Medical and Physical Rehabilitation DPMR da pangthokre miyam bu hakchang fana maning makhatamna hinghanbada profession asina chauna mayok yarib asibu miyam da hena khanganana papandamda World Physiotherapy Day asi pangthoktuna lakli. Miyoibana chahi yam silaklabasu hakchang fana lainana ba hotnabada physical therapist singna achouba thodang lauriba sibu hena mayek sengna utnana ba hotnaraduna ngasigi numit asi Add Life to Years haiba theme da pangthokpani. Ngasigi thauramadu da DPMR RIMS ki mahairoi sing official amadi staff singna saru yaki.
Thauram aduda wa ngangladuna Department of Medical and Physical Rehabilitation gi Head Professor AK Joyna haikibada rehabilitation ki thabak thauram paikhatpada amaga mateng pangnaba changi anaba amabu layengba matamda punna thabak tawminabagi tangai fadaba lei haiki loinana therapist singna anaba amada hena matam pinabasu AK Joyna appeal tawki. Physiotherapy na sort of diatonic toroga, ultrasound toroga, tension toroga, ahandu nungai lo hibernati. Masdagi haksan kamai to noy exercise ki knowledge hai tare haksan kamai fit on leidage have knowledge so sinaraga advise them to remain healthy. Aduga everything aduga human relation success of anybody every time anytime is give time to whatever you wish to do. Time is the key factor. Aduga any nana tawjeba thabak successful again healthy aging mo in the have so how much time physiotherapist will be giving. World Physiotherapy Dega Mari Lenina Bishnupur District ki Manung Chanba Moirang da Leiba Health and Sports Physiotherapy Clinic da Physiotherapy Free Treatment Camp ama ngasi All Manipur Physiotherapist Association ampana sinduna pangthokre camp aduda mioi punna homfuromna layeng balaki. All Manipur Kanba Imalup Amkilgi Tarataruk Suba Mapok Kumun Thauram Pangthokre Wangkai Mehobam de Leiba Nongpok Lengak Nupi Lupki Sanglenda Pangthokiba Thauram aduda saru yakiba Amkilgi President PI Sekhi Leimana Leibaki Oiba issue ama oiriba ILP ihoda Mahairoi Singda Police na chathakiba ot nebagi thawong sing yaning de haiki Miyamgi mapi mapa oiba tarabadi lamdam asigi miyambu nungsibam thoktabra haina hangki Mahakna makha taraduna lamdam asida thokliba tangdu leitadraba maong asida machoi taduna leiragadi pangal leiraroi haiba wakhalonda lekai ki mera pai bising punsinnaduna inglising anida loop asi linkhatkhibani haiki Leibaki oiba issue kayada loop asina saru yaduna lakli tungda su saru yakigani haina mahakna makha tana phongdoki Ngasigi thauram aduda All Manipur Tammi Chingmi Apunba Lupki President S. Momon Leima amasung All Manipur Social Reformation and Development Samaj ki Secretary General T.S. Ramani Leima su saru yaki. Lekai gi lairiba maira pari guru masa singse akhoi masen si punsin na daba taragadi akhoi masoi tadra lairagadi akhoi pangal lairaroi haidana akhoi angkil haibasi lekai gi lairiba maira pari mayam si loina punsin laga lokontran thoyum doina punsin laga akhoi angkil haiba lupsi semjakhibani leiba praja miyamgi mapi mapa oibiba taragadi aigi mota praja miyam sibu nungsiba sanbagi puk ama yapham thokra yapham su thoi matungda masigumba thabagsi mugana aikoi sarkar na tawigano haiba wafam simasoi thamjage Matang swai se break ama lausage Manipur amadi malem gi tongan be ipau singa loina khoi break te gyam thuna hanjarake Impact News pu mi engda duna lebiu. The much awaited film of the year Aikoigi Pabung and the most sought after actors Bala, Ithoi, Biju, Ishita, Suraj, Mukabla, Pilot and director Hemanta Kuman are all coming to Manunguna Saturday Night Show. But this time not in Impact Studio but at American Fried Chicken AFC Babupara Imphal. Manunguna Saturday Night Show Aikoigi Pabung edition live only on Impact News this Saturday 8:30 p.m. Don't miss it. Lengson birau Thangmaiban DM College Road to Laiba Eastern Suzuki da Fangbiragani Suzuki ki gari macha sing makhal suna Mafam sida Suzuki da train tarba mechanic singna ningthina service piriba servicing center gi khudong chaba amasung spare parts sing MRP rate ta fangbigani loinana irai laina loan loba yabagi khudong chaba su pizari ngasi maglengson birau Eastern Suzuki Thangmaiban DM College Road Imphal Manipur Mayam Mukana Taram Nokchari Bulletin Asiki Makataba Pau Miam the Pizari Taramatoy Suba Manipur Legislative Assembly gi Mikhal Naksilak Bagalonina Political Rival Singna State Asigi MLA Homfumak Cheng Huran Bo Oina Uhanna Bo Hotnabasi Laibak Thibani Amadi Political Advantage Launabani Haina Wangway Assembly Constituency gi MLA Oinam Lukoina Fongdokre
National Food Security Act ki wathok asi hojik assembly constituency khuding da achauba issue ama oihali election naksalamdragadi thoklamloi haina lukhoina makha tarakli wafam asi taramathoi suba Manipur Legislative Assembly naksilakpaga iroinana election gi sem sabagi thauram singi manungda kunganithoi wangoi assembly constituency gi iram sipaida leiba polling station number 22/33 22/34 da MLA sig election office hangbagi iram sipai mayai lekai community hall da pangthokiba thauramda phongdokibani ngasi gi thauram adu da lamdam adom gi mioi sing amadi assembly constituency asidagi lakpa maruoiba mioi kaya su saru yaki MLA na makha takibada mahakna opposition oina leirabasu ruling da leiba MLA amadagi tadana assembly constituency asigi manungda chawkhat thorang sing paikhalakli state ki plan ngai ba khaknatana center amadi ministry dagi sentang kaya amasu mahakna lauthari haiki Manipur ki kendra khudimakta problem chi thokdaba leite election ji khara changna chahi khara changna watpa matam oiramagadi masigi problem si thom da basu yai aji kendra humpuda le MLA sing si cheng huran bodona loina mak treat ta wiba politician gi rival haiba tare khoi ge vote chin naksala banina mapa haibadani national food security ek si lakpa sida hai department gi su akhoi soi haibasu yade soide haibasu yade khara su dum soiba yaudabadi natti Manipur Central University ki Vice Chancellor Professor M. Dhaneshwarna Luchingba mioi mangana saba mihut kangbu amuna haukiba September 3 ta Manipur ki Governor Oriba Dr. Nazma Heptullah ga unaduna hauzik thokliba University asigi mingchanbagi reservation policy ki matangda Governor ki pungning chingsinkhre Professor Mani Maitai, Professor N. Lokendro, Professor T. H. Jokendra, amasung Professor N. Mohilal Maitai yauba mihut kangbu aduna University asigi Executive Council amasung court member sing khanbada tapthabagi warol kaya thamkhibada Governor nasu wafam sing adu yengsingani haiki haina Governor gi Secretariat ki thadorakpa cherol amana hairakli Kakching Popular Sporting Club KPSC Kakching Khunyai Lekai Dagi Nauna Saba Sanglen ngasi Outer Manipur Parliamentary Constituency ki MP Thangso Baitena Sangaduna Miyam da Sinakre Manipur asi ban blockade laitaba lamdam ama oihannaba hotna minabagi matam oire haina club sangabagi thauramadu gi athoiba mitunglen oikiba MP Thangso Baitena mahaki oiba warol thamki Wabagai Assembly Constituency ki MLA Fazur Rahimna thauram mapu oikiba club sangaba adu da lamdam adom gi saknairaba mioi kaya su saru yaki nuti gi ban oiba nuti gi dharna oiba nuti gi kari no dum irang sina natraga dharna gumba sumba jamna leba maram sina ekoi economic activity da student gi career da natraga ekoi gi planning da sok tabanate Don Bosco School Moregi Tarama Toisuba School Day Cum Annual Cultural Exchange 2016 ngarang pangthokre thauram aduda Lukho Soijau Chairman ADC Chandel Pu Zangmang Hauki President ISTC More amasung Misil Maring Executive Member ADC Chandel Nasaru yakibaga loinena school asigi principal Ais Holcott Mete na ADC Chandel gi chairman na school asigi awat apa kaya mensin bebebu thagat pa phongdoki thauramadu jagoi isai kaya su school asigi mahairoi singna utki Self Employment Voluntary Association Sevana Sinduna Bicycle for Control of Carbon Free Environment haiba thimda below poverty line gi makhada leiba family singda cycle yentokpagi thauramama pangthokre Manipur Press Club ta pangthokiba thauramadu Imphal Municipal Corporation gi Deputy Mayor Maibon Faumai Seva gi CEO K. I. Chinglen Directorate of Environment ki Deputy Director Dr. T. Brajakumar Amadi Amzu gi President Wangkhemcha Samjai su saru yaki thauramadu wangang khiba singna phongdokhibada ngasi fangliba cycle sing asi puduna chatkibaga loinana cycle yenthoklibasu kari maram gino haibagi nungi wahantok khangba chungani haiki Seva ki CEO K. I. Chinglen na phongdorakpada ngasi pangthokliba thauram asi Seva na ahanba phase da Valley gi district mari gi oina paikhatpani tungda Senapati amadi Chandel district ki oina su asigumba thauram asi paikhatkani
Hauzik matamda engine panba gari gi masingna hengalakpana lambi chatpada pollution amadi traffic jam gi problem hengalakli asigumba problem asidagi kharata oirabasu phananaba cycle sing asi yamna pikpa interest ta beneficiary singda yenthokpani haina mahakna makha taki गाड़ी अहनबदी क्या यावदबको अदुगा 50% हेनबना सेकेंड हैंड गाड़ी गाता गायबा अदुना यामना चिनबा बाजार मनुंग सिंगसिदा अखोय कार्बन की पोल्यूशन अमा थोलकपसि मसि खजिक्तंग ओसु मिनिमाइज तौबा ngamnanaba हायना टू व्हीलर सिजननबे महुता खैदेन गुमा गाड़ीगुमा चटपा मतम मसिदा अखोय साइकिल असि सिजननरगदी अखोयगे ट्रैफिक की जाम अदुसु हंधरे अदुगा अखोय पोल्यूशन असिसु हंधनबा हायना सिनजाबनी अखोयगी पांदम सि सही असिमदा अखोय था खुदिंगी चामगा यांखै था खुदिंगी पीबा अखोय पांदम थमी साइकिल लेन अमा रिजर्व तौननबा अदुगा साइकिल की लेबाग अमा ओंथोकननबा होनबदा अखोय खरा तोइसु मतेंग पांगनना होनजबनी Poirengan B film production na ahum suba oina puthokpa ipato na I love you haina mingthonba Manipuri feature film amagi yaifa thongni ngasi kwagaithel lamdong laikai community hall da pangthokre film asida actor Kaiku Pritam Shyam Kishore Michelle Malemngan B Rojita Thoinu amadi Robita na maroiba saktam langli film asigi director amadi screenplay na Dhanraj Khomdram producer na Asalatani Yaifa Thongni ki thauram aduda Film Forum Manipur ki chairman L Surjakanta amadi social worker O Maleshu Sharuyaki WAQF board Manipur ki makhada traditional madrasa organization scheme gi oja singi tha kunthra gi tolop phangalu haiduna khongjang changsinkhre Madrasa scheme asigi Prime Minister 15-point program gi saruk ama oina tongan ba subject ki oja chamyangkhai amasung non teaching staff kayana Imphal gi sanjin thongda khongjang changsan khibani Id kumhai laktringai mamangda tha kunthra gi tolop piu minority Muslim singi hakmat pa MOBC Minister from thadu haina thaba play card sing sizinaki khongjang loi sing aduna CM banglo tamna rally chatna ba honarakpada police na matam chana thingki Tungda khongjang loi singi maraktagi miyoi manga CM ga unabagi ayaba piki ngasigi khongjang aduda saru yakiba All Manipur Madrasa Organization Teachers Welfare Association ki advisor Riaz Uddin na scheme asigi makhada lairiba oja sing amasung non teaching staff singi tha kunthra gi tolop it kumai gi mamang da pithu u haiki loinana WAQF board asigi makhada thabak tawriba singbu athuba matamda regularization pibinaba mari lenaba singda mahakna appeal tawki अखोईगी इदल जहासना मरुओइबु ओय मरमदना मसिदा अखोईगी खरस परस एक्सपेंडिचर यामना संग मरमना मसिगी अवाबसी मुस्लिम कम्युनिटी की येंबिरगा हारिबा अखोईगी पीएसी मतम साना पिथोक पिरगदी अखोईगी अमक कनच लाइबु फगनें खनजै मरमदना अखोई ngasi लाइबा ओजा सिंगसिगी मणिपुर दा लेरिबा फुरुप सिंगसिगी अखोईगी थोदोकपा अदुगुंबा इनकम सोर्स लेजदे अदना अखोईगी पीएसी मतम साना पिथोपियो इट फेस्टिवल से नंगनबगिदमक्ता Haukiba tha khara ki mamangda yuhar anirak hakibadagi fibam thina soktuna lairiba Bisnupur Kaithel asi semjin bidana laibadagi potfam fambi imaibel singna ngasi Kaithel asida wakan mifam chathakre ngasi gi wakan mifam aduda National Highway Chamyangkhai gi nakanda lairiba Kaithel asi athuba matamda semjin binaba appeal su tawrakli Chandel district ki manung chanba moinoi khulda apikpa angang amadi mama oibi singbu masam ofana lainana ba pandamda nutrition week program pangthokre nutrition week adu integrated child development services project tengnopal na sinduna moinoi khulgi PDP hall da pangthokibani pangthokiba thoramadda resource person singna mama amadi angang sing masam ofana lainana ba protein yauba hawai amasung haira na chingba chagadabani haiba wafam thamnaki Lamdam adugi angang lairiba mama sing Anganwadi workers amasung helpers kayana thorum aduda saru yaki Tha ama chupna chathagadaba irabot ningsing thauram gi saruk ama oina tha sigi kunga marida sport painting amadi wari liba changdamnaba ama kwa Kaithel Girls School da pangthoklagani haina apunba ireipa ki mahairoi singpanglup aims na pauzelakli makha taba akuppa marol kwa Kaithel Girls School da leiba aims ki office ta ki khangba yagani hairi loinana numit asida banna chingba amata tawbidana ba lup asina appeal tawrakli Tha ama chupna chathagadaba irabot ningsing thauram gi saruk ama oina
पीबगा मरी लेनबा अवेयरनेस प्रोग्राम अमा ब्लड बैंक ट्रांसफ्यूशन यूनिट जेनिम स्टेट ब्लड ट्रांसफ्यूशन सेल NHM अमदी ऑल इंडिया यूथ फेडरेशन AIYF न सिंधुना BT रोड तलेबा इरावत भवन दंगसी पांगथोखरे लोइनना लाखलिबा तांग तरामाथोई नोंमाइजिंग नुमिता पांगथोकदौरिबा लेमना पीबगी थौरम असिदा लेबाक मियामना सरुक याबिनबा AIYF ना पाउजेलकली Manipur State Commission for Women MSCW amadi Manipur Police Department na sinduna sensitization of police personnel haiba hiramda nongmagi oiba workshop amangasi first MR Battalion Banquet Hall da pangthokri haina MSCW gi cherol amana khangalakli Matam amagi Manipuri novel gi saknairaba aiba leitang them Ram Singh gi marfutara mari suba mapok nomin ngarang thobal gi khetri sanglen da pangthokre Leitang them Ram Singh Memorial Trust amasung Manipuri Sahitya Samiti Thobal na khusam naduna sinba thawramaduda Thobal College ki hanagi principal Naurem Gandhar Trust asigi president RK Yai School na chingba miyoi kaya su saruk yaki thawram gi saruk ama oina aiba singi saidina basu pangthoki Lakli batang taramathoi gi nungthil pung mari taba matamda All Manipur Music Association amana sinduna isai saidanaba haiba thauram ama Yai School Police Lane da leiba MDU Hall da pangthoklagani haina amana pauzelakli English singani supna tara taret ki February thada pangthoklaba yai haina panariba Manipur Assembly election gi sem saba oina ngasi Thobal DC ki conference hall da mikhal asida mathau tawgadaba electoral registration officer assistant ERO RO assistant RO amadi nodal officer sing ki oiba training ama pangthokre district election officer ki thausu puriba Thobal gi DCT Ranjit Nasinba training aduda mikhal asigi final electoral roll fongba amadi mikhal gi atai tawgada bathabak thauram singi matangda takpi tambiki training asida ADM Thobal SDO Singh amadi SGC Singsu saruk yaki P Foni Maitai RK Nongdren Khomba Singh amadi Lai Sangbam Birjit Singh na Vice President MB Kiamuddin na General Secretary Haurongbam Basanta Singh na Treasurer amadi CH Lokeshwar Singh Ais Deven Singh amasung NG Bijen Singh na Secretary oina OBC Morcha BJP gi hauzik chatliba term asigi thaupuragani haina Bharatiya Janata Party OBC Morcha gi President gi cherol amana khangalakli Hauzik sanabagi pauda Taramathoi suba Manipur State League ki Nipan Super League match da anoba ima ki mangal khabam lamkhai mai pakre ngasi league tournament asigi amata ngairaba match atuda anoba ima ki mangal khabam lamkhai na match ki taramari suba minute ta fangkiba penalty kick amagi khudong chaba lauduna N Pritam na panjal ama chankraba matung match ki taramapan suba minute na W angau sanana panjal amaga chanduna United Sports Club Khurai bu panjal ani shinoda maithiba piba ngamki Khumakcham Ingocha Singh Memorial Trust ki sentang makhada All Manipur Football Association sinduna mapal kangjai bungda mamang thage kunmari dagi haukiba tournament asida team tarani thoina saruk yari hayeng tournament asigi mapan suba match da mamang chahi gi runners up FC Zalen Sada Hills amadi Young Physics Union Lalambung anina lamba taunaragani Tare suba S Birendra Singh Memorial Super Division Football League ta Manipur Police Sports Club amadi DM Rao Sekmaina mai pakre hari All Manipur Football Association gi mityang makhada Imphal West District Football Association sinduna awang sekmai de leiba SKYC gi sanabungda ngasi sanakiba football league asigi ahanba match da Manipur Police Sports Club ki sanaroi Khem Bahadur amasung KSI Skanta anina panjil amamam chanduna SKYC sekmai bu panjil ani sinoda maithiba piki tournament asigi ani suba league tana DM Rao sekmai gi sanaroi Ojit amadi Thangzoilen anina panjil amamam aduga Suresna panjil ani chanduna thau thangmaiban bu panjal mari sunoda maithiba piba ngamki tha asigi tarada chatharakli league tournament asigi makhata ba match ani sanaragani haina tournament asigi convener na thadorak pa chirol amana khangalakli
Manipur Tennis Association की मित्यंग मखादा ngasi lamfel pata laiba Officers Club ta 15 suba Governors Trophy Juniors Tennis Championship pangthokpa hokre. Championship asiki ngasi ahoba numita sanakhiba under 10 years boys singles ta Sankarna Loya lakpabu point nipan anida aduga Nirana Susil pu point nipan amada maithiba piki. Under 14 boys single dana A Dipesh na Rahul Mongjambu point mapan ahumda amasung A Mahesh na Vicky Sagol Sembu point mapan mangada maithiba piki. Nakalamarom dana under 12 girls singles dana L Lindana Ria Kaishambu Mari ama amasung Mari amada aduga Y Aguna su Ria Kaisambu Mari ahum amadi Mari amada maithiba pibangamki. Thasigi tara mathoi fauba chathagadaba championship asigi tongan ba chahi singda nupa macha kun mari amadi nupi macha mangana athoi ehen tanaragani. East John Inter-University Men and Women Chess Tournament ta saruk yagadaba Manipur University ki chess sanaroi tara nithoi khangat kre hairi. Bhubaneswar gi KIIT da chatliba chahi asigi October 8 deki tara nithoi fauba pangthokadaba tournament asida L Peter Y Pritam Kumar K Poirei Khomba E Anand NG Bhagirat amadi K S Ramananda hairiba nupa sanaroi taruk asiga loinana RK Vidyalakshmi S Elizabeth Bindi Athokpam K S Ranjana Ravina Loitongbam amasung Priyanka Devi hairiba nupi macha taruk asina saruk yaragani haina Manipur University ki Assistant Director of Sports Dr. C. S. Pradeep na thadorokpa Cherol amana khangalagli. Aroi bada bulletin asigi headlines amuka hanna miyam da thamjage. Lalahuluk amagi member ni haibagi maralda fakhiba JCILPS ki hanagi convener Khomram Ratan ngasi court na bail pikre. Mahairoi Tongbram Suresh ki aroiba mathong mangam hayeng pangthok lagani maral leiba mibu matik chaba chairak tigani haina deputy CM na thajaba pikre. Napsagi makhada charak chahinaba kaya thoklibasigi matangda haujiksu miyamna leptana wakat narakli. Amasung Congress Party ki oina ngasi ihan hana Social Welfare Minister AK Mirabai ki Pak Soy Assembly constituency da Assembly mikhal gidamak campaign haudokre.